ꯁꯖꯤꯛꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯕꯗꯨ ꯎꯕꯗ ꯑꯉꯧꯁꯤꯅꯥꯗꯤ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯄꯨꯔꯦꯜꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤꯁꯨ ꯄꯥꯈꯠꯂꯤ꯫ ꯇꯧꯅꯔꯤꯕ ꯐꯤꯚꯝꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯁꯥ ꯂꯦꯡꯕ ꯉꯝꯗ꯭ꯔꯕ ꯄꯥꯃꯦꯜꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯆꯤꯟꯕꯥꯜꯗꯨ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯆꯩ꯫ ꯑꯉꯧꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯁꯥꯊꯤꯅ ꯂꯥꯛꯅꯔꯤ꯫ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯒ ꯃꯤꯊꯤꯟꯖꯩꯗꯨꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯀꯟꯊꯠꯂꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯀꯟꯊꯠꯂꯛꯄ ꯑꯗꯨꯗ ꯁꯖꯤꯛꯇꯤ ꯆꯩꯅꯥꯈꯣꯜꯅ ꯃꯆꯤꯟꯗ ꯑꯌꯣ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯅꯥꯕ ꯈꯥꯡꯕꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯈꯪꯑꯣꯟ ꯑꯣꯜꯂꯤ꯫ ꯆꯨꯝꯅꯒꯤ ꯎꯟꯁꯥ ꯃꯆꯨꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯛꯏ꯫ ꯊꯋꯥꯏ ꯑꯉꯧꯕꯗꯨꯅ ꯄꯥꯏꯔꯤꯕ ꯃꯤꯊꯤꯟꯖꯩꯗꯨ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯗꯨꯅ ꯀꯟꯊꯔꯛꯄ ꯍꯦꯟꯃꯟꯕꯅ ꯑꯃꯨꯕ ꯊꯋꯥꯏꯗꯨ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯎꯔꯝꯂꯒ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯃꯥꯡꯂꯗꯨꯅ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯄꯥꯜꯗ ꯍꯜꯂꯛꯂꯔꯣꯏ꯫ ꯑꯃꯨꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯡꯈꯤꯕꯒ ꯑꯉꯧꯕ ꯊꯋꯥꯏꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡꯊꯥꯅ ꯃꯪꯐꯝ ꯇꯥꯅ ꯄꯥꯏꯔꯛꯂꯒ ꯃꯤꯊꯤꯟꯖꯩꯗꯨꯅ ꯃꯪꯐꯝꯗ ꯆꯥꯛꯂꯤꯕ ꯃꯩꯗꯨ ꯁꯥꯐꯨ ꯀꯟꯅ ꯀꯟꯊꯠꯂꯤ꯫ ꯑꯆꯥꯛꯄ ꯃꯩꯔꯤꯁꯤꯡꯗꯨ ꯕ꯭ꯔꯪ ꯕ꯭ꯔꯪ ꯄꯥꯏꯈꯠꯂꯤ꯫ ꯁꯣꯝꯗꯁꯨ ꯄꯨꯔꯦꯜꯅ ꯍꯧꯒꯠꯂꯤꯕ ꯎꯆꯥꯟ ꯃꯆꯤꯒꯤ ꯃꯩꯐꯝꯗꯨ ꯕ꯭ꯔꯪ ꯕ꯭ꯔꯪ ꯃꯩꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯏꯁꯤꯡ ꯍꯩꯖꯤꯟꯕꯒꯨꯝ ꯆꯥꯛꯂꯤꯕ ꯃꯩꯗꯨ ꯃꯩꯈꯥꯛ ꯂꯩꯇꯅ ꯃꯩꯇꯥꯜ ꯐꯥꯎꯕ ꯌꯥꯎꯅ ꯈꯪꯃꯨꯠ ꯃꯨꯠꯈꯤ ꯑꯃꯨꯛꯇ ꯄꯨꯂꯞ꯫ ꯄꯨꯔꯦꯜꯗꯨ ꯇꯨꯡꯍꯜꯂꯤ꯫ ꯃꯥꯅ ꯇꯨꯡꯍꯟꯕꯗꯨ ꯈꯪꯂꯤꯕ ꯊꯋꯥꯏ ꯑꯉꯧꯕꯗꯨꯅ ꯀꯂꯛ ꯄꯦꯟꯅ ꯅꯣꯛꯏ꯫ ꯄꯨꯔꯦꯜꯅ ꯇꯨꯡꯍꯟꯕꯗ ꯆꯨꯔꯝꯕ ꯅꯣꯡꯗꯨꯁꯨ ꯈꯨꯗꯛꯇ ꯂꯦꯞꯈꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯅꯣꯡ ꯂꯦꯞꯈꯤꯕꯗꯨꯗ ꯅꯧꯅ ꯅꯣꯛꯂꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯄꯨꯂꯞ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯎꯔꯦ, ꯃꯪꯐꯝꯗ ꯍꯦꯛ ꯍꯦꯛ ꯁꯥꯐꯣꯡꯏ ꯍꯥꯏꯅꯕ ꯑꯉꯧꯕ ꯊꯋꯥꯏꯗꯨꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯃꯩꯆꯥꯛ ꯐꯅ ꯆꯥꯛꯂꯤꯕ ꯃꯩꯖꯥꯎꯗꯨꯒꯤ ꯅꯥꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯌꯥꯝꯗꯨ ꯃꯆꯤꯟ ꯃꯦꯟꯅꯩ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯍꯥꯏꯅꯗꯨꯅ ꯀꯤꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯂꯩꯅꯈꯤ꯫ ꯃꯥꯏꯊꯤꯔꯕ ꯄꯨꯔꯦꯜ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯁꯨ ꯅꯨꯄꯥ ꯄꯥꯃꯦꯜꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯦꯠꯄ ꯀꯥꯎꯕ ꯇꯧꯏ꯫ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯊꯕꯛ ꯇꯧꯔꯤ꯫ ꯃꯈꯨꯠꯇ ꯃꯥꯅ ꯊꯥꯗꯣꯛꯇꯅ ꯁꯤꯖꯤꯟꯅꯕ ꯆꯩꯁꯨꯗꯨꯁꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯤ꯫ ꯄꯥꯃꯦꯜꯗ ꯇꯥꯏꯅꯔꯝꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯁꯖꯤꯛꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯃꯨꯛ ꯎꯔꯦ꯫ ꯁꯖꯤꯛꯀꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯩꯁꯤꯜꯂꯤ꯫ ꯁꯤꯖꯔꯣ, ꯀꯔꯤꯃꯇ ꯀꯥꯟꯅꯗꯕ, ꯅꯪ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ꯫ ꯁꯤꯔꯣ ꯁꯤꯔꯣ, ꯈꯔ ꯊꯨꯅ ꯅꯪꯇ ꯀꯥꯡ ꯈꯊꯥꯡ ꯅꯄꯨꯟꯁꯤꯗꯨ ꯆꯤꯡꯈꯠꯄꯤꯒꯦ ꯈꯟꯕꯅꯤ, ꯌꯥꯗꯦ꯫ ꯍꯩ, ꯀꯅꯥ ꯂꯩ? ꯃꯁꯤ ꯅꯨꯄꯤꯁꯤ ꯄꯨꯊꯣꯛꯎ꯫ ꯀꯔꯥꯏꯗꯅꯣꯃ ꯊꯝꯃꯨ꯫ ꯑꯩꯉꯣꯟꯗ ꯃꯁꯛ ꯎꯍꯜꯂꯛꯀꯅꯨ꯫ ꯇꯥꯗ꯭ꯔꯣ ꯅꯣꯏ? ꯃꯄꯥꯜꯗ ꯃꯥꯅ ꯅꯦꯛꯇꯨꯅ ꯊꯝꯕ ꯃꯤꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯖꯤꯛꯄꯨ ꯊꯥꯡꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯄꯨꯔꯦꯜꯅ, ꯏꯆꯥꯅꯨꯄꯥꯗꯤ ꯑꯉꯧꯁꯅꯥ ꯑꯍꯤꯡ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯥ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯌꯥꯔꯣꯏꯗꯧꯔꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯂꯩꯍꯧꯔꯤꯕ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯧꯔꯤꯕ? ꯀꯣꯛ ꯂꯥꯛꯀꯦꯗꯤ ꯈꯜꯂꯝꯃꯣꯏ꯫ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯉꯧꯁꯅꯥꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯣꯛꯂꯤꯕ ꯁꯖꯤꯛꯇꯨ ꯅꯨꯡꯁꯤꯕ ꯄꯣꯛꯄꯒꯤ ꯃꯍꯨꯠ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯂꯤ꯫ ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯤꯅꯤ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯁꯤꯟꯗꯧꯔꯤꯅꯤ ꯀꯥꯏꯅ ꯂꯥꯛꯏꯅꯦꯅ ꯀꯃꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯣꯏꯅꯣ? ꯁꯤꯈꯤꯕ ꯌꯥꯔꯦ, ꯀꯥꯟꯅꯕ ꯈꯔꯗꯤ ꯂꯧꯍꯧꯔꯦꯗꯅ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯄꯨꯔꯦꯜꯅ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯅꯨꯄꯤꯅꯤ꯫ ꯑꯃꯥꯏꯕꯤ ꯁꯖꯤꯛ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯉꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯋꯥꯈꯜ ꯆꯥꯟꯅꯕ ꯁꯤꯟꯐꯝ ꯃꯥꯟꯅꯕ ꯄꯨꯔꯦꯜꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩꯅ ꯃꯩꯒꯤ ꯀꯣꯝꯗ ꯄꯨꯊꯔꯦ꯫ ꯐꯣꯡꯅ ꯅꯠꯇ꯭ꯔꯕꯁꯨ ꯂꯣꯟꯅ ꯄꯨꯔꯦꯜꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯍꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯖꯔꯤꯕ ꯄꯨꯝꯕꯒꯤ ꯃꯍꯩ ꯑꯃꯠꯇ ꯐꯪꯗꯅ ꯃꯥꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯨꯗ ꯂꯣꯈꯥꯗ ꯍꯩꯊꯕꯤꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯅ ꯄꯨꯔꯦꯜꯅ ꯅꯦꯛꯄ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯪꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯐꯃꯨꯡꯗꯨꯗ ꯃꯇꯣꯝꯇ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯅ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯖꯔꯛꯇꯨꯅ ꯁꯖꯤꯛ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗꯅ ꯀꯞꯆꯔꯛꯏ꯫ ꯃꯥꯅ ꯂꯥꯟꯖꯗꯕ ꯃꯦꯂꯩꯕꯨ ꯑꯔꯥꯟꯕ ꯁꯤꯅꯕ ꯍꯣꯠꯅꯕꯗ ꯐꯝꯈꯣꯡ ꯄꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕꯒꯤ ꯃꯍꯩꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯤꯈꯥ ꯄꯣꯟꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯈꯪꯖꯔꯛꯏ꯫ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯕꯤꯅꯕꯁꯨ ꯂꯩꯇꯅ ꯁꯤꯕ ꯉꯥꯏꯕꯗ ꯃꯇꯥꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯋꯥꯈꯜ ꯃꯥꯡꯈꯤꯕ ꯈꯥꯕꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯥꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯁꯨꯞꯅꯇꯒꯤ ꯇꯔꯨꯕꯤ ꯈꯛꯇ ꯇꯨꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯔꯨꯕꯤꯒꯤ ꯃꯇꯧꯗ ꯍꯔꯥꯎꯁꯤꯔꯥ ꯁꯥꯎꯁꯤꯔꯥ ꯍꯥꯏꯐꯝ ꯈꯪꯗꯦ ꯈꯥꯕꯗꯨ꯫ ꯑꯗꯨꯅ ꯋꯥ ꯉꯥꯡꯊꯣꯛꯇꯅ
ꯇꯔꯨꯕꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩ ꯃꯆꯤ ꯑꯃꯗꯅ ꯄꯨꯔꯦꯜꯅ ꯊꯥꯔꯛꯄ ꯅꯨꯄꯥ ꯃꯔꯤ ꯂꯩꯍꯧꯕꯗꯨ ꯄꯨꯟꯁꯤꯜꯂꯕꯁꯨ ꯇꯨꯝꯂꯤ ꯅꯥꯈꯣꯛꯇꯨꯅ ꯃꯣꯕꯥꯏꯜ ꯃꯦꯠꯅ ꯃꯦꯠꯅ ꯇꯔꯨꯕꯤꯗꯨ ꯈꯥꯕꯗ ꯈꯖꯤꯛ ꯃꯤꯆꯤꯅ ꯌꯦꯡꯊꯣꯔꯛꯏ ꯑꯦ ꯀꯩꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯋꯥꯈꯜ ꯂꯥꯛꯄ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯥꯏ ꯇꯣꯡꯈꯤꯗꯥꯏ ꯅꯨꯄꯥꯅ ꯂꯥꯏ ꯇꯣꯡꯕ ꯎꯕ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯀꯩ ꯍꯥꯗꯅꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯦꯔ ꯀꯔꯤꯅꯣ ꯅꯪ ꯀꯌꯥꯝ ꯑꯍꯟꯅꯣ ꯑꯦ ꯍꯣꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯉꯣꯟꯗꯩ ꯑꯩꯅ ꯍꯜꯂꯤꯁꯦ ꯅꯥꯎꯔꯣꯅꯗꯤꯅꯤꯀꯣ ꯌꯥꯝ ꯑꯉꯥꯡꯅꯤ ꯅꯪ ꯑꯗꯩꯗꯤ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯃꯛꯀꯅꯤ ꯅꯪ ꯃꯣꯕꯥꯏꯜꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯣꯝꯒꯦ ꯇꯧꯏ ꯆꯤꯡꯂꯦꯝꯕꯅ ꯍꯩꯃ ꯑꯇꯣꯝꯕꯤ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯃꯃꯥꯏꯁꯤ ꯊꯨꯒꯥꯏꯒꯦ ꯇꯧꯕꯅꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯋꯥꯔꯧꯅꯔꯝꯕ ꯁꯥꯎꯅꯔꯝꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯅꯤꯗꯨ ꯆꯤꯡꯂꯦꯝꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯜꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯉꯥꯎꯕ ꯈꯔ ꯍꯜꯂꯣꯅꯦ ꯇꯔꯨꯕꯤꯁꯨ ꯃꯕꯨꯡꯗ ꯀꯦꯁꯤꯟꯅꯩ ꯈꯥꯕꯗꯤ ꯇꯔꯨꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯣꯏꯗꯨ ꯀꯩꯒꯤꯅꯣ 이해 랑거누네 ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨꯀꯣ ꯇꯨꯝꯂꯝꯕꯁꯤꯡꯗꯨꯁꯨ ꯃꯊꯪ ꯍꯧꯗꯣꯛꯅꯔꯦ ꯃꯅꯤꯅ ꯐꯤꯌꯣꯝꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯄꯗ ꯈꯥꯕꯅ ꯃꯃꯥ ꯃꯦꯂꯩꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯏꯕ ꯈꯨꯟꯗ ꯆꯠꯁꯤ ꯍꯥ ꯀꯩꯗꯧꯕ ꯏꯃꯥ ꯃꯥꯏꯕ ꯈꯥꯒꯦꯝꯕ ꯁꯤꯗ꯭ꯔꯤ ꯍꯤꯡꯂꯤ ꯃꯌꯥꯝꯗꯨ ꯑꯃꯅ ꯑꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯃꯦꯂꯩꯅ ꯏꯆꯥꯒꯤ ꯋꯥꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯅꯪꯗꯤ ꯑꯃꯨꯛꯇ ꯃꯥꯕꯨ ꯎꯍꯧꯕ ꯈꯪꯍꯧꯕꯁꯨ ꯅꯠꯇꯅ ꯆꯨꯝꯃꯤ ꯏꯃꯥ ꯑꯗꯨꯕꯨ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯃꯥꯏꯕ ꯈꯥꯒꯦꯝꯕ ꯍꯤꯡꯂꯤ ꯁꯤꯗ꯭ꯔꯤ ꯅꯣꯡꯃ ꯑꯩꯍꯥꯛ ꯑꯁꯤꯕꯒ ꯄꯥꯡꯀꯛ ꯑꯣꯏꯅ ꯑꯉꯧꯕ ꯊꯋꯥꯏ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤ ꯅꯨꯃꯤꯠꯇ ꯑꯩ ꯃꯥꯏꯕ ꯈꯥꯒꯦꯝꯕꯗꯨꯒꯤ ꯌꯨꯝꯖꯥꯎꯗꯨ ꯌꯧꯔꯨꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯅꯨꯃꯤꯠꯇꯨꯗ ꯃꯥꯕꯨ ꯊꯦꯡꯅꯈꯤꯕꯅꯤ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯈꯥꯒꯦꯝꯕꯒꯤ ꯁꯛꯇꯝꯗꯨ ꯇꯝꯂꯛꯏ ꯈꯥꯕꯅ ꯌꯨꯝꯖꯥꯎꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯕꯗ ꯃꯥꯕꯨ ꯃꯈꯣꯡꯗ ꯂꯥꯝꯂꯛꯈꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯄꯤꯁꯛꯅꯤ ꯋꯥꯈꯜ ꯃꯥꯡꯂꯕ ꯈꯥꯕꯕꯨ ꯃꯥꯅ ꯅꯤꯡꯊꯤꯅ ꯃꯥꯡꯒꯣꯜꯗꯨꯗ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯃꯅꯨꯡꯗꯨꯗ ꯆꯪꯈꯤ ꯈꯥꯕ ꯋꯥꯈꯜ ꯃꯥꯡꯂꯝꯕꯗꯨ ꯒ꯭ꯌꯥꯟ ꯃꯄꯨꯡ ꯐꯥꯅ ꯇꯥꯔꯛꯈꯤ ꯃꯅꯨꯡꯗ ꯃꯤ ꯑꯅꯤ ꯋꯥ ꯉꯥꯡꯅꯕ ꯇꯥꯔꯗꯨꯅ ꯈꯣꯡꯊꯥꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯊꯣꯡꯖꯤꯟꯗꯒꯤ ꯃꯉꯛ ꯆꯦꯞꯊꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯏꯃꯝ ꯃꯝꯃꯤ ꯃꯅꯨꯡꯗꯨ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯀꯥ ꯑꯃꯗꯒꯤ ꯃꯩꯉꯥꯜ ꯂꯥꯛꯂꯤꯕꯗꯨ ꯎꯔꯨꯕꯗ ꯇꯞꯅ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯥꯅ ꯌꯨꯝꯖꯥꯎ ꯃꯅꯨꯡꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯟꯕꯗ ꯃꯄꯨꯛꯅꯤꯡꯗꯨ ꯂꯨꯝ ꯍꯦꯛ ꯂꯥꯎꯏ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯃꯩꯉꯥꯜ ꯎꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯀꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯄꯤꯁꯛꯇꯨ ꯈꯥꯕꯒꯤ ꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯏ ꯈꯥꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯏ ꯈꯥꯕꯒꯤ ꯇꯨꯡꯑꯣꯏꯅꯅ ꯃꯩꯉꯥꯜ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯃꯁꯛꯇꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯎꯗꯕ ꯑꯍꯜ ꯑꯃ ꯑꯉꯧꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯅꯤꯡꯉꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯈꯥꯕꯗꯨ ꯐꯝꯂꯤꯕ ꯑꯍꯜꯗꯨꯕꯨ ꯃꯁꯛ ꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯄꯤꯁꯛꯄꯨ ꯅꯥꯊꯩꯗꯨꯅ ꯍꯥꯏꯔꯞ ꯆꯦꯞꯊꯗꯨꯅ ꯑꯍꯜꯗꯨꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯨꯡꯂꯣꯝꯗꯒꯤ ꯄꯤꯁꯛꯅ ꯈꯥꯕꯒꯤ ꯉꯛꯁꯝꯗ ꯃꯈꯨꯠꯅ ꯁꯠ ꯊꯝꯃꯛꯈꯤꯕꯅꯤ ꯈꯥꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯦꯂꯩ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯀꯞꯅꯣꯛ ꯇꯧꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯃꯤ ꯂꯥꯏ ꯉꯝꯕ ꯈꯥꯒꯦꯝꯕ ꯍꯤꯡꯂꯤ ꯍꯥꯏꯕ ꯃꯥꯁꯨ ꯊꯥꯖꯔꯦ ꯃꯆꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯥꯝꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯏꯆꯥ ꯈꯥꯕꯒ ꯆꯠꯂꯒꯦ ꯃꯅꯤ ꯅꯍꯥꯛꯅ ꯏꯆꯥ ꯊꯋꯥꯏ ꯁꯅꯥꯒ ꯑꯣꯖꯥ ꯄꯨꯔꯦꯜꯒꯤꯗ ꯆꯠꯂꯣ ꯂꯤꯟꯊꯣꯏꯅ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯕ ꯀꯣꯔꯧꯅ ꯍꯥꯏ ꯅꯕꯨꯡ ꯀꯣꯔꯧ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ ꯍꯥ ꯅꯕꯨꯡ ꯂꯩꯔꯤꯉꯩ ꯏꯆꯟꯁꯤꯡꯕꯨ ꯁꯣꯛꯀꯗꯕ ꯂꯥꯏꯔꯃꯤꯔ ꯂꯥꯛꯎꯅꯦ ꯂꯣꯡꯊꯦꯛ ꯊꯦꯛꯂꯒ ꯃꯉꯛ ꯁꯝꯗꯨ ꯏ ꯆꯨꯞꯀꯦ ꯁꯥꯜꯂ ꯆꯤꯡꯂꯦꯝꯕꯅ ꯑꯩꯁꯨ ꯂꯩꯒꯗꯧꯔꯤꯕꯁꯤꯗꯤ ꯃꯈꯥ ꯇꯥꯅꯗꯤ ꯃꯈꯣꯏꯗꯨ ꯀꯔꯤ ꯀꯔꯝꯕ ꯂꯥꯂꯣꯡ ꯁꯤꯟꯈ꯭ꯔꯕꯅꯣ ꯃꯦꯂꯩꯅ ꯍꯥꯏꯕꯗꯨ ꯌꯥꯅꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨꯗ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨ ꯄꯥꯡꯅ ꯆꯠꯅꯈꯤ ꯆꯤꯡꯂꯦꯝꯕꯅ ꯄꯨꯔꯛꯄ ꯒꯥꯔꯤ ꯑꯆꯧꯕꯗꯨꯗ ꯊꯋꯥꯏꯁꯅꯥ ꯃꯅꯤ ꯑꯃꯗꯤ ꯅꯨꯄꯥ ꯃꯔꯤꯗꯨꯒ ꯆꯠꯂꯝꯃꯤ ꯈꯥꯕꯒ ꯃꯦꯂꯩꯒꯗꯤ ꯈꯣꯡꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯊꯣꯛꯈꯤ ꯅꯣꯡꯉꯥꯜꯂꯒ ꯑꯣꯇꯣꯗ ꯃꯦꯖꯤꯛꯂꯥ ꯑꯐꯪꯕ ꯑꯃꯗ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯊꯋꯥꯏꯁꯅꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯤ ꯃꯅꯤꯗꯨ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄꯅ ꯇꯧꯐꯝ ꯈꯪꯗꯦ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯤꯌꯣꯝꯗꯨ ꯆꯦꯠꯅ ꯑꯃꯨꯛꯃꯨꯛꯁꯨ ꯄꯥꯏꯁꯤꯜꯂꯤ ꯃꯗꯨꯕꯨ ꯎꯕꯗ ꯊꯋꯥꯏꯁꯅꯥꯅ ꯃꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯃꯤꯄꯥꯏꯕ ꯄꯣꯛꯀꯅꯨ ꯅꯆꯥ ꯌꯥꯎꯔꯤ ꯏꯅꯦꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏ ꯄꯥꯃꯦꯜꯕꯨꯁꯨ ꯀꯔꯤꯝꯇ ꯇꯧꯍꯜꯂꯣꯏ ꯃꯅꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ ꯊꯋꯥꯏꯁꯅꯥꯕꯨ ꯌꯦꯡꯕ ꯈꯛꯇꯃꯛ ꯌꯦꯡꯉꯤ ꯃꯐꯝꯗꯨ ꯑꯍꯣꯡꯕꯅ ꯄꯤꯛ ꯊꯜꯂꯝꯕꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯂꯥꯞꯇꯛꯅ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯦ ꯑꯗꯨꯒ ꯊꯋꯥꯏꯁꯅꯥꯗꯨ ꯀꯨꯝꯊꯩ
ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯃꯔꯤꯗꯨ ꯌꯦꯡꯂꯒ ꯒꯥꯔꯤ ꯊꯧꯕ ꯍꯩꯕ ꯌꯥꯎꯔꯗꯤ ꯀꯨꯝꯊꯔꯣ ꯊꯧꯔꯨ ꯂꯥꯎ ꯅꯨꯄꯥ ꯃꯔꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯃꯇꯧꯗꯨꯗ ꯊꯋꯥꯏꯁꯅꯥꯅ ꯀꯨꯝꯊꯔꯛꯑꯣ ꯀꯟꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯁꯤꯗ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯏ ꯊꯋꯥꯏꯁꯅꯥꯅ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯍꯩꯅꯩꯍꯦ ꯍꯩ ꯀꯣ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯍꯦꯛ ꯅꯣꯏ ꯃꯔꯤꯅ ꯇꯥꯗ꯭ꯔꯕ ꯌꯦꯡꯉꯨ ꯈꯥꯕꯒꯤ ꯈꯨꯐꯨꯗꯨ ꯀꯥꯎꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯀꯥꯎꯗ꯭ꯔꯤ ꯑꯗꯨꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯇꯥꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯏꯅꯦꯒ ꯄꯥꯃꯦꯜꯒꯕꯨ ꯍꯦꯛ ꯑꯁꯣꯏꯕ ꯌꯥꯎꯍꯜꯂꯕ ꯅꯣꯏ ꯃꯔꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯅꯣꯏ ꯃꯔꯤꯅ ꯂꯨꯅ ꯇꯧꯖꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯋꯥꯈꯜ ꯇꯥꯏꯀꯣ ꯅꯨꯄꯥꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯊꯝꯃꯤ ꯅꯨꯄꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯍꯥꯏꯔꯛꯏ ꯇꯥꯖꯩ ꯇꯥꯕ ꯐꯩ ꯅꯣꯏ ꯑꯍꯨꯝꯁꯨꯅꯤꯀꯣ ꯅꯨꯄꯥꯗꯨ ꯊꯧꯐꯝꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ ꯊꯋꯥꯏꯁꯅꯥꯗꯨ ꯃꯅꯤꯒꯤ ꯅꯥꯀꯟꯗ ꯂꯥꯛꯂꯒ ꯏꯅꯦ ꯀꯔꯤꯝꯇ ꯋꯥꯕꯤꯒꯅꯨ ꯅꯆꯥꯁꯨ ꯂꯥꯛꯏꯕꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯑꯍꯣ ꯑꯔꯥꯛ ꯁꯤꯠ ꯅꯥꯟꯅ ꯈꯪꯕ ꯃꯤꯅꯤ ꯃꯈꯨꯜ ꯑꯃꯗꯒꯤ ꯂꯤꯠꯁꯤꯜꯂꯛꯀꯅꯤ ꯍꯥꯏ ꯊꯧꯔꯣ ꯅꯨꯄꯥꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯊꯋꯥꯏꯁꯅꯥꯗꯨ ꯈ꯭ꯋꯥꯡ ꯍꯥꯏꯔꯞ ꯅꯝꯃꯤ ꯑꯗꯨꯒ ꯃꯤꯔꯛ ꯇꯥꯂꯛ ꯌꯦꯡꯂꯒ ꯅꯥꯔꯛ ꯌꯨꯝꯂꯛꯇ ꯆꯪꯈꯤ ꯅꯨꯄꯥ ꯃꯔꯤꯗꯨꯅ ꯃꯅꯤꯕꯨ ꯄꯨꯔꯦꯜꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯃꯐꯝꯗꯨ ꯂꯥꯟꯁꯤꯜꯂꯛꯄꯗ ꯃꯅꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨ ꯅꯤꯡꯀꯣꯛ ꯇꯧꯏ ꯊꯃꯣꯏ ꯇꯅꯤꯛꯄꯁꯨ ꯄꯣꯛꯏ ꯃꯁꯥ ꯄꯨꯝꯕ ꯑꯏꯪꯕ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯌꯩꯁꯤꯜꯂꯛꯄꯒ ꯄꯥꯡꯀꯛ ꯑꯣꯏ ꯇꯅꯤꯛꯆꯩ ꯊꯃꯣꯏꯗꯨ ꯑꯗꯨꯉꯩ ꯃꯄꯨꯔꯣꯏꯕ ꯍꯦꯟꯕꯒ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯕ ꯑꯋꯥꯕ ꯀꯌꯥ ꯈꯪꯃꯤꯟꯅꯈꯤꯕꯁꯤꯡꯗꯨ ꯃꯤꯠꯃꯥꯡꯗ ꯃꯊꯪ ꯆꯣꯡꯊꯣꯔꯛꯏ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯊꯧꯔꯛꯄ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯨꯝꯕꯤ ꯀꯨꯝꯊꯕꯤꯔꯛꯑꯣ ꯌꯧꯔꯦ ꯍꯥꯏꯔꯝꯂꯒ ꯀꯨꯝꯊꯈꯤ ꯃꯅꯤꯅ ꯂꯩꯃꯥꯏꯗ ꯈꯣꯡ ꯅꯦꯠꯄꯒ ꯄꯨꯔꯦꯜꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕ ꯊꯋꯥꯏ ꯑꯉꯧꯕꯗꯨ ꯂꯩꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯈꯥꯡꯉꯝꯗꯕ ꯏꯍꯨꯜꯒ ꯂꯣꯏꯅꯅ ꯌꯦꯡꯖꯔꯛꯏ ꯃꯃꯤꯠꯇ ꯃꯅꯤꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯀꯞꯇꯨꯅ ꯃꯅꯤꯕꯨ ꯇꯥꯅꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯁꯥꯃꯤꯜ ꯀꯌꯥ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯅꯤꯅ ꯈꯪꯕꯤꯕ ꯇꯥꯕꯤꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯁꯤ ꯊꯣꯛꯀꯅꯤ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯄꯨꯔꯦꯜꯅ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯂꯧꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯅꯤꯁꯨ ꯄꯨꯡꯉꯛ ꯃꯇꯝ ꯑꯃ ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯑꯝꯗꯥꯏꯗ ꯑꯣꯏꯍꯧꯈꯤꯕ ꯐꯤꯕꯝ ꯄꯨꯝꯅꯃꯛ ꯍꯣꯡꯂꯝꯂꯦ ꯌꯨꯝꯂꯩ ꯀꯩꯔꯩ ꯏꯪꯈꯣꯜ ꯁꯝꯕꯜ ꯄꯨꯝꯅꯃꯛ ꯑꯑꯣꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯉꯧꯁꯅꯥ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯔꯦ ꯌꯧꯔꯛꯂꯗꯤ ꯃꯅꯨꯡꯗ ꯁꯠ ꯄꯨꯁꯤꯜꯂꯛꯄ ꯀꯩꯗꯧꯒꯦ ꯉꯥꯏꯔꯕꯅꯤ ꯊꯣꯔꯛꯑꯣ ꯑꯉꯧꯁꯅꯥꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯊꯋꯥꯏꯗꯨ ꯃꯅꯤꯕꯨ ꯈꯝꯍꯟꯕ ꯄꯣꯛꯆꯩ ꯃꯤꯄꯥꯏꯖꯕ ꯇꯧꯕꯒꯨꯝꯁꯨ ꯇꯧꯔꯛꯏ ꯈꯣꯔꯣꯛ ꯈꯣꯠꯄ ꯈꯥꯡꯉꯝ ꯂꯥꯛꯉꯝꯗ꯭ꯔꯕ ꯃꯩꯆꯥꯛꯅ ꯌꯣꯝꯕꯒꯨꯝ ꯇꯧꯔꯛꯏ ꯃꯅꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯕꯗꯨ ꯊꯋꯥꯏꯗꯨꯅ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯅꯤꯕꯨ ꯄꯨꯁꯤꯟꯈꯤꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯅ ꯅꯣꯛꯄꯒꯤ ꯃꯤꯅꯤꯜꯈꯣꯜ ꯇꯥꯔꯛꯏ ꯊꯋꯥꯏꯗꯨ ꯑꯍꯤꯡꯕ ꯃꯤ ꯑꯃꯅ ꯇꯧꯕꯒꯨꯝ ꯇꯨꯃꯤꯟꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯄꯥꯝꯕꯩ ꯂꯩꯇꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯌꯨꯝꯗꯨꯕꯨ ꯆꯥꯒꯗꯧ ꯃꯈꯩ ꯌꯦꯡꯖꯗꯨꯅ ꯂꯦꯞꯂꯤ ꯃꯅꯨꯡꯗꯅꯤ ꯄꯨꯔꯦꯜꯗꯨ ꯐꯤꯌꯣꯝꯗꯨꯕꯨ ꯄꯥꯏꯔꯒ ꯍꯧꯅ ꯅꯣꯛꯂꯤ ꯑꯉꯧꯁꯅꯥꯁꯨ ꯐꯤꯌꯣꯝꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯃꯅꯤꯅ ꯃꯆꯥ ꯄꯥꯃꯦꯜꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯀꯞꯆꯔꯤ ꯃꯃꯥꯒꯤ ꯃꯊꯥꯗ ꯂꯩꯕ ꯍꯩꯅꯔꯕꯅꯤꯅ ꯐꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯕꯁꯨ ꯄꯥꯃꯦꯜꯗꯨ ꯃꯃꯥꯒꯤ ꯃꯊꯥꯗ ꯂꯩꯕꯗꯒꯤ ꯋꯥꯔꯝꯕꯗꯨ ꯐꯕꯗꯧꯅ ꯅꯤꯡꯉꯥꯏꯗꯅ ꯁꯣꯔ ꯁꯥꯡꯅ ꯅꯦꯅ ꯇꯥꯅ ꯍꯣꯟꯖꯔꯤ ꯃꯃꯤꯠꯇꯨꯁꯨ ꯎꯏꯁꯤꯜꯂꯤ ꯃꯥꯒꯤꯁꯤ ꯄꯣꯊꯥꯖꯔꯤꯕꯅꯤ ꯅꯣꯛꯂꯝꯕꯗꯒꯤ ꯄꯨꯔꯦꯜꯗꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯤꯌꯣꯝꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯃꯨꯟꯅꯔꯤꯕꯗꯨ ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ ꯐꯅꯦꯛ ꯑꯃ ꯏꯅꯐꯤ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯀꯪꯁꯤꯜꯂꯕ ꯍꯩꯔꯨꯛ ꯈꯔꯒ ꯌꯥꯎꯔꯝꯃꯤ ꯄꯨꯔꯦꯜꯗꯨ ꯃꯗꯨꯕꯨ ꯎꯔꯒ ꯅꯧꯍꯧꯅꯅ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯕꯒꯨꯝ ꯃꯉꯛꯀ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯆꯤꯡꯗꯨꯅ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯅꯣꯛꯂꯛꯏ ꯇꯞꯅ ꯅꯣꯛꯂꯝꯕꯗꯒꯤ ꯈꯖꯤꯛ ꯍꯧꯔꯛꯇꯨꯅ ꯑꯃꯨꯛ ꯍꯧꯅ ꯃꯀꯥ ꯂꯥꯝꯅ ꯑꯄꯦꯟꯕꯒꯤ ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯊꯣꯔꯛꯏ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯦ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛꯇ ꯑꯃꯗꯤ ꯏꯈꯥꯗ ꯀꯅꯥꯃꯠꯇꯅ ꯑꯩꯕꯨ ꯌꯦꯠꯄꯤꯅꯕ ꯂꯩꯔꯔꯣꯏ ꯂꯥꯏ ꯐꯥꯎꯕꯅ ꯑꯩꯕꯨ ꯃꯥꯏꯕ ꯄꯨꯔꯦꯜ ꯅꯝꯊꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯏꯈꯥꯗ ꯑꯩꯒꯤ ꯌꯥꯊꯪꯕꯨ ꯉꯝꯅꯃꯛ ꯏꯜꯂꯒꯗꯕꯅꯤ ꯏꯆꯥ ꯏꯃꯧ ꯏꯁꯨ ꯂꯩꯖꯕꯒꯤ ꯃꯍꯩ ꯐꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯆꯥ ꯃꯁꯨꯗꯒꯤ ꯍꯦꯟꯕ ꯃꯔꯜ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯗꯨ ꯑꯉꯧꯁꯅꯥ ꯅꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯦꯍꯦ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯁꯤ ꯁꯥꯡꯅ ꯁꯤꯅꯤꯡꯕ ꯃꯇꯝꯗ ꯁꯤꯕ ꯌꯥꯕꯒꯤ ꯃꯍꯩ ꯅꯌꯥꯝꯕꯅ ꯁꯦꯝꯂꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯏꯕꯪ ꯃꯥꯂꯪꯄꯥꯜ ꯑꯅꯤꯃꯛꯇ ꯆꯠꯇꯨꯅ ꯀꯣꯏꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ
ꯑꯉꯧꯁꯅꯥꯅ ꯇꯥꯗ ꯃꯗꯨ ꯈꯔ ꯊꯨꯅ ꯇꯧꯕ ꯌꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯩꯗꯤ ꯉꯥꯏꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯇꯍꯥꯈꯤꯅꯨ ꯉꯥꯏꯕꯗ ꯀꯜꯂꯨ ꯏꯅꯥꯎꯁꯤꯗꯤ ꯉꯥꯏꯖꯃꯜꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯂꯦꯗꯅ ꯃꯁꯤꯇꯕꯨ ꯐꯪꯅꯕ ꯏꯆꯤꯜ ꯏꯅꯥꯎꯅ ꯍꯣꯠꯅꯔꯛꯈꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔ ꯅꯪ ꯅꯤꯡꯁꯤꯡꯂꯤ ꯇꯥꯗ ꯅꯃꯧ ꯏꯕꯦꯝꯃꯁꯤꯅ ꯄꯨꯈꯤꯕ ꯅꯁꯨꯒꯤ ꯅꯁꯨ ꯁꯨꯊꯥꯡ ꯐꯪꯂꯕ ꯐꯥꯎꯕ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯗꯨꯅ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯨꯅꯤ ꯃꯁꯨ ꯑꯃꯗꯤ ꯃꯃꯧꯕꯨ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯃꯃꯧ ꯅꯨꯄꯤ ꯃꯅꯤꯗ ꯍꯩꯅꯗꯕ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯀꯔꯤ ꯁꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯑꯅꯝꯀꯟ ꯅꯪꯅ ꯑꯅꯝ ꯀꯜꯂꯝꯗ꯭ꯔꯕꯗꯤ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤ ꯋꯥꯔꯝꯂꯣꯏ ꯅꯠꯇ꯭ꯔꯥ ꯑꯣꯏꯔꯣꯏꯗꯕ ꯃꯇꯝꯗꯨꯗ ꯍꯥꯏꯈꯤꯗ꯭ꯔꯣ ꯑꯩꯅ ꯇꯧꯒꯅꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯗꯅ ꯀꯌꯥꯝ ꯌꯥꯝꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯑꯗꯨꯃꯛ ꯇꯥꯒꯅꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯒꯗꯕ ꯏꯁꯨ ꯏꯄꯨ ꯑꯩꯈꯣꯏ ꯌꯦꯡꯊꯤꯅꯔꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯆꯥꯎꯈꯠꯃꯤꯟꯅꯔꯒ ꯍꯤꯡꯒꯗꯕꯗꯨꯗ ꯑꯔꯦꯝꯕꯗ ꯍꯨꯔꯥꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯃꯅꯤ ꯃꯀꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯄꯣꯛꯂꯗꯨꯅ ꯃꯀꯨꯗ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅꯇ ꯂꯩ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯄꯨꯔꯦꯜꯅ ꯃꯅꯤꯒꯤ ꯃꯁꯝꯗ ꯊꯦꯡꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕ ꯄꯥꯃꯦꯜꯅ ꯄꯨꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯏ ꯃꯅꯤꯗꯨ ꯌꯦꯡꯊꯣꯔꯛꯏ ꯃꯈꯣꯏꯅ ꯄꯥꯃꯦꯜꯕꯨ ꯌꯦꯡꯕꯗꯗꯤ ꯃꯃꯤꯠ ꯑꯗꯨꯃꯛ ꯄꯥꯡꯗꯦ ꯑꯗꯨꯕꯨ ꯄꯨꯔꯦꯜꯒꯤ ꯈꯨꯠ ꯐꯥꯖꯤꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯄ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ ꯄꯨꯔꯦꯜꯅ ꯑꯉꯧꯁꯅꯥ ꯑꯉꯥꯡꯁꯥ ꯅꯣꯏ ꯂꯥꯎꯅꯦꯍꯦ ꯑꯃꯨꯛꯇ ꯈꯨꯠꯁꯤ ꯂꯧꯊꯣꯛꯁꯤ ꯂꯥꯎ ꯁꯠꯇꯣꯛꯄ ꯁꯤꯠꯇꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯨꯛꯇꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯃꯥꯅ ꯅꯦꯛꯄ ꯅꯨꯄꯥ ꯈꯔ ꯑꯃꯗꯤ ꯑꯉꯧꯁꯅꯥꯁꯨ ꯌꯥꯎꯅ ꯄꯨꯔꯦꯜꯒꯤ ꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯉꯝꯗ꯭ꯔꯦ ꯈꯥꯕꯅ ꯄꯨꯔꯛꯈꯤꯕ ꯅꯥꯔꯦꯡ ꯍꯨꯠꯂꯒ ꯊꯥꯔꯛꯂꯕ ꯅꯨꯄꯥ ꯃꯔꯤꯗꯨꯗꯤ ꯆꯪꯁꯤꯟꯗꯦ ꯇꯨꯃꯤꯟꯅ ꯄꯥꯈꯠꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯦꯂꯩꯅ ꯇꯥꯛꯄ ꯍꯥꯏꯕꯗꯒꯤ ꯄꯥꯃꯦꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅꯅꯤ ꯆꯪꯁꯤꯟꯗ꯭ꯔꯤꯕ ꯃꯈꯣꯏ ꯃꯔꯤꯅ ꯀꯔꯤꯒꯨꯝꯕ ꯄꯨꯔꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯉꯩ ꯊꯋꯥꯏ ꯁꯅꯥꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯑꯐꯕꯁꯨ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ ꯄꯨꯔꯦꯜꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯥꯗ ꯊꯦꯝꯂꯒ ꯈꯨꯠꯁꯤ ꯊꯥꯗꯣꯛꯅꯕ ꯍꯥꯏꯌꯨꯅꯦꯍꯦ ꯈꯨꯠꯁꯤ ꯇꯠꯄ ꯇꯥꯔꯦ ꯑꯉꯧꯁꯅꯥꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯍꯥ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯐꯪꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ ꯃꯅꯤꯗ ꯗꯞ ꯇꯧꯕ ꯍꯧꯔꯛꯏ ꯃꯅꯤ ꯃꯁꯥꯗ ꯁꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯤ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯃꯤꯐꯠꯇ ꯉꯥꯛꯇꯅꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯄ ꯅꯠꯇꯦ ꯃꯁꯥꯗ ꯃꯤꯑꯣꯏꯕꯒꯤ ꯏ ꯆꯦꯟꯗ꯭ꯔꯕ ꯁꯥꯒꯤ ꯏ ꯆꯦꯜꯂꯕ ꯃꯤꯅꯤ ꯃꯈꯣꯏꯗꯤ ꯑꯗꯨꯅ ꯇꯞꯅ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ ꯏꯆꯥꯊꯣꯏ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯄꯨꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯃꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯏꯆꯥꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯅꯃꯥ ꯑꯩꯅ ꯋꯥꯅ ꯌꯣꯛꯆꯕ ꯏꯆꯥꯅꯤ ꯃꯁꯤꯗ ꯃꯤꯅ ꯂꯝꯗꯥ ꯁꯔꯥꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅꯤ ꯉꯥꯡꯅꯔꯤꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯍꯦꯟꯕ ꯑꯊꯤꯕ ꯃꯤꯡꯆꯠ ꯑꯃ ꯏꯆꯥꯒꯤ ꯃꯊꯛꯇ ꯃꯤꯅ ꯍꯥꯞꯀꯠꯄꯗꯨ ꯏꯃꯥ ꯄꯥꯝꯗꯦ ꯃꯃꯥ ꯃꯄꯥꯁꯨ ꯅꯅꯥꯎ ꯀꯣꯟꯕ ꯅꯠꯇꯕꯅꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯋꯥꯠꯂꯕꯅꯤꯅ ꯃꯄꯥ ꯄꯣꯛꯄ ꯃꯄꯨꯕꯣꯛꯇ ꯈꯨꯠ ꯊꯥꯏ ꯍꯥꯏꯅꯈꯤꯅꯤ ꯈꯖꯤꯛꯇꯗ ꯏꯆꯥꯕꯨ ꯄꯥꯎꯊꯣꯛꯄꯤꯈꯤꯅꯤ ꯑꯁꯣꯏꯕꯗ ꯊꯤꯔꯒ ꯂꯩꯕ ꯇꯥꯏꯕꯪꯅꯤ ꯃꯣꯏꯅ ꯐꯠꯇꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄꯗꯨ ꯎꯕꯤꯒꯗꯕ ꯅꯠꯇꯦ ꯇꯦꯡꯕꯥꯡꯕꯤꯒꯗꯕ ꯅꯠꯇꯦ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯊꯥꯗꯣꯛꯑꯣ ꯏꯆꯥꯊꯣꯏ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯄꯥꯃꯦꯜꯗꯨ ꯃꯄꯨ ꯄꯨꯔꯦꯜꯒꯤ ꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯊꯥꯗꯣꯛꯈꯤꯕꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯅ ꯄꯥꯃꯦꯜꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯉꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯛꯏ ꯃꯅꯤꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯕꯨ ꯌꯦꯡꯖꯕꯗ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯅ ꯀꯨꯆꯨ ꯁꯦꯡꯅ ꯁꯅꯥ ꯐꯨꯗꯣꯡꯕꯒꯨꯝ ꯏꯪꯅ ꯊꯥꯒꯤ ꯊꯥꯅꯤꯜꯒꯨꯝ ꯅꯤꯡꯊꯤꯅ ꯐꯖꯩ ꯃꯄꯨꯡ ꯐꯥꯔꯕ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯅꯤ ꯏꯆꯥꯊꯣꯏ ꯇꯞꯅ ꯀꯧꯖꯕꯅꯤ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯒꯤꯔ ꯅꯤꯡꯊꯤꯔꯕ ꯄꯥꯃꯦꯜꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯈꯖꯥꯏꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯩ ꯄꯥꯃꯦꯜꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯨꯔꯒ ꯊꯥꯗꯣꯔꯛꯄꯗ ꯄꯨꯔꯦꯜꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯃꯦꯜꯒꯤ ꯈꯨꯠꯐꯝ ꯉꯥꯛꯁꯪ ꯉꯥꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯃꯩꯈꯨ ꯃꯅꯤꯜ ꯋꯪ ꯋꯪ ꯀꯥꯔꯤ ꯄꯨꯔꯦꯜꯅ ꯍꯥꯏ ꯑꯉꯧꯁꯅꯥ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏꯗꯨ ꯄꯨꯔꯛꯎ ꯈꯨꯠꯁꯦ ꯃꯩꯅ ꯆꯥꯛꯑꯦ ꯇꯠꯄ ꯇꯥꯔꯦ ꯈꯔ ꯊꯨꯔꯛꯎ ꯏꯃꯥꯏ ꯄꯦꯝꯃ ꯁꯥꯏꯅꯦꯍꯦ ꯃꯍꯥ ꯇꯧ ꯉꯝꯕ ꯑꯉꯥꯡꯅꯤꯅꯦ ꯃꯃꯥꯀꯁꯨ ꯁꯣꯛꯄ ꯌꯥꯗꯕ ꯁꯥꯏ ꯍꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯏꯌꯥ ꯍꯤꯡꯆꯥꯕꯅꯤ ꯍꯤꯡꯆꯥꯕ ꯊꯣꯠ ꯃꯦꯡꯂꯒ ꯑꯃꯨꯛ ꯇꯣꯏꯕ ꯍꯨ ꯍꯩ ꯏꯁꯤꯡꯗꯨ ꯈꯨꯠꯁꯤꯗ ꯍꯩꯖꯤꯜꯂꯛꯎꯅꯦ ꯍꯩꯖꯤꯜꯂꯛꯎ ꯍꯣꯏ ꯑꯉꯧꯁꯅꯥꯅ ꯁꯣꯛꯈꯤꯗ꯭ꯔ ꯄꯥꯈꯠꯅ ꯍꯥꯊꯨ
ताइरेन पुंफाई तिंगदुना थंबा इसिंगदु पुरेलगी मखुत्ता हैजिली इसिंगदु हैजिलक्लबदा पुरेलदु असाब फावरबसु फरे पुरेल पामेलबु ममित खान येंगी हातोकनिंगवा हाइबदु यौरे अदुना साउना पामेलगी नाक्ता चंगसिले अदुगा तौहैदवा मागी मचाना पोकपा मागी मसुनी खंगदखै सोइनाइदना लेनवा मजिन मरै लेंबु ओटपा ngamदनवा लेवा कामसिली तस खंगलब्रा अंगांग पेट लाववा नंगुमनसु पुरेलैबु सिंगनवा साइ करी साइ नपुनसिदु मिरक तिनबा ngambरेंगो मनीना बाजी करिन तौबिरिसे महाकसे नाहकिना सुने मिनुंगसी हाइबदु बाजीगी थमोइदा सोंपोक पोकपिदब्रो इसासे मचिन मखुत पुंबा चिंगले मसिदति तौबिगनु बाजी नमौबु नुंसिबिद्रबसु इसासे बाजीगी सागैगी इनि अमुक्त खंथबियो तानिंगदे वा मखा तारकनु नखोइगा ऐगा करी थोकनबगे कनागी इसा कनागी मो कनागी सु ऐगा वखल अमत मानदना मतम चुप्पदा ऐबु मांगनबत सिनबा नोइगा ऐगा मरी अमत लैनदे करिगी नखोइदा मिनुंगसी पोकनी ऐगिसु ऐगिदमक वाबीबा ऐगिदमक खनबीबा इपा ऐगिदमक पाम्बोम तिंबीबा इचा लैये ऐगी इचा थोइबा पुमनमक्तगी पुमथोइ थोइबा इचा थोइबा लै तंजादुदा फिमु सेटपा नुपा अमा चंगलै चही 35 मुक्की अद्वाय ओइगनी ममाइदी खुमदे माइ खुमगदबा फीदु ngaksamda yetli masak uhaudrabasu savanduna adum tagle makhoida laamba purelgi machani haiwa makhau pongna hairamba nupaduni haiwa adum khangba ngami manidu thoida ngakphamsu thokte purelgi lamchat manina hena khangi aronba nupi kokthongama marol leirivani nupi mayamdudagi karamba nupi na pokpano khangdrabasu nupi amana pokpa macha oiramgani manina adum khangba ngami thoibana baje chatsi असोम कुमई हौबगी मतम यौरे ममा मचासी नानथोप ngamदनबा थबक तोरमगे अदुगा वाना तांगना फंगजब पोसक्सिदि ऐगी इसागा थागोनरगा लेंगदना चटके नोय सेम सारमु थोइबदु मनिगा पामेलगाबु चिंगना यंगलमलगा थोखि अंगौसनासु थोखि लाइसानाफम कासिदगी ममा मचाबु नानथोक्तुना चटपा ngamखिदनबा महिना थोंग थोंगनाव पुंबा पुरोल थाजिंदुना अमदि सरोय फत्तबा खरनसु कासिदा सिनब थुंगना चाइथोकलगा थनमी युम अकोइबदुसुनी मिनुखांगी अहलनी मामा मचादुबु थनमलगा मखोय गारी अहु मरीदा तोंगदुना पुन्ना चटखि फिमु सेटपा खरसु लेहौइ मरक्तुदा मनीबु पुदुना लाखिबा मरीदुसु यावि पुरेलना चटखिबदु साउना यंगौदुना लेरिबा अंगौबा थवाइदुना युम मनुंगदा यंगदुना मतोमता हाइजे नमाना चा वागनो ऐ लेरिए नुपि नंगदि ऐबु उबु ngamdredo इपागी पामेल चाथोय हिंगना सिरवा इपागी थमोइगी पामेल नमा नचा करी सुमी पाइबा पोकनुको नपा ऐ लेदी नखोइगी नाक्ता